ngasi numida wairam phongkiba tuan manipuri siphongsingi amasum thokiba thodo wathoksingi maruoibe I pausing khonga saraga manipur top channel gi maikeidigi myamda thamjagi ahanbada BJP gi Mirep kuntra gi list unofficial oina viral oirakre taragani to shuba manipur legislative assembly mikal gi BJP gi oina sabsab official oiba maming sing lauthoktrngai social media ra miyoi kuntra gi list viral oirakre viral oirakhiba sing aduda khundrak pamda Mangiton, Hangang the N Biren, Kurai the El Susindro, Khetrigao the N Indrajit, Thongju the T.S. Bisorjit, Kairao the El Ramesor, Andro the T.S. Shyam Kumar, Lamlai the case Ibomsa, Thangmai Banda, Ziotin Waikom, Uripok the case Ragumani, Sagolbanda, Arki Imo, Kaisham Thong the Elangbam Johnson, Yay School the T.S. Setrabata, Wangkai the O Henry, Natraga Arun Kumar, Sekmai the Hais Dingo, Lamsang the S. Razen, Kontauzam the Dr. Ranjan, Pasway the S. Keva, Langtabal the K. Shyam, Nauria Pakang Lakpigi, S. Kevi, Mayang Impal the K. Robindro, Nambol the S. Basanta, Oinam the L. Radakishore, Bishnupur the Govindas, Kontauzam, Moirang the M. Prithviras, Thanga the T. Robindro, Kombi the Case, Nabakumar, Natraga, Premchandra, Lilong the Y. Antas Khan Gimaming Paril Urakibani, Heidi Henisu, Paushna Makatana Fongdorakli, Autopapa Manamo, Tuan Bamapam Marie the Bomb Pokayan Cray, School Manakta, Bomb Ledamle, Narang Manipura. Republic Day Thorom Pangthok Lingai amasung Pangthok Tringai mamang na Manipur gi tuan ba mafam marirom da bom pokai khre ngarang bom pokai hi mafam singadur ayuk pung mangarom tabada wangu lamkhai pung mapalom tabada Waikhong Police Station gi manung sanba kaksin khunau lamkhai gi uma thelga lunaba uyok thong amadi ayuk angan ba pung amarom tabada ta golapati minu thong amadi ayuk pung tararom tabada ukhul hundung ICR Katipung lalop singna bom pum dana pokai lamle amaram nanga se yupung taraga matuga minute kulum tabada Impal West ki singjamai police station gi manung sanba Kanchipur da leiba Ishor school gi haizen phamana ki patahaudi hono phomda sakhang laba sing IED ama plan tawduna thamlamle bom adu leire tabada gi national highway sida lakpa gari sing thingduna salanki amasum matungda police ki bom expert team ama laktuna lokholaba matung lambi thingjilamba sing amuhana salanki haide henesu phungdorakli Atopapa manamo pung kuntraga taruki banna sauna akaibe pikre AMG NREGA amadi taraga manga finance commission gi center na thadarakiba senpam amadi state ki mari suba finance commission gi yamlaba senpam state lenga na thadoraktabagi mayokta Manipur state panchayat parishad na ngasi pung tarukta gi hauduna panchayat area pung kuntraga taruki kaukiba banna sauna akaibe pikre ngaseyu angan badagi hauna tuan mapam kya da ban sawat pasingna tayar mai thaba lambi mayai da lepsinduna kholaw singlawba uwa phaijinduna asat awok thingbagi thabak sataki suhaidi atopapa madana January 23 ki Manipur gi ban si hainingai leitana yaningde leibak masata da thawngni association All Manipur Recognized Private Schools Welfare Association January 23 ki Manipur ban asi hainingai leitana yaningde Association December taraga mari English singaniga konga mathoida press meet famduna yamna ngalingai digi miyamda pre board exam manungda ban blockade general strike tawidana ba haijakhrabani haina Association asigi General Secretary N Joy Kumar Singana thadorakpa sirol da haidi Sirol sina makhatari bidi saliba tha January gi taraga taruktu suppress no thoktuna miyamda hanjina pre-board exam da makalamatagi disturbance pibidana ba thamjakhrabani adubu laibak thibidi Manipur pumbagi panchayna konba mafam singna ngasi total shutdown toksilakpa laininga mari leinaba khakta komthokpa tawribe exam asibudi karimata thawoibidaba manba laibak masa taba watpagi thawong si matungna amuk hana tawbigano laibak ke asawi issue kya da mairoi singna mang thaduna kathokpa loina khongjang kya sagotkre matungda su adum sagotuna legani miyam gine di hairaga miyam gi mandaba lanai interest kudung chaba lawa manba academic oidaba thawong si tahonjaningde kunga taruk January gi holiday oibana newspaper fangdaba matam lalhaubagi boycott ka thangnana total shutdown toksin basina amuk ki hena wakal yawdabagi thawong ni tai exam asi association yaithok sabiyai matam chana paw pibiragadi adusu nataba total shutdown toksinduna exam thajariba mairoi singda mental physical harassment pi bhaibasi tawoidaba masani
All Manipur Recognized Private School Welfare Association asi adonggisu saruk yauribani mairoi singi tungi academic career sembada private school sing asoba thodang lauduna laklibani pandemic manung asida tungi yumburel oigadoriba public exam face taugadoriba mairoi sing asi yengduna tangai fadana physical exam pangthokliba sigi belusu panchayat ki thodang pubiriba isil inaw singna khanthaningai ni matungna sigumba Sarak sahing naib lebak masa tadab thawong si tawbidanaba media ki thongda haijari haina su phungdorakli Amaromdana RIMS ki director amadi MS COVID positive oire RIMS ki director A Santa amadi medical superintendent Professor Sanjib Nepram COVID-19 positive oire Professor Sanjib Nepram COVID-19 hana positive oidun lerakibani loinana director A Santa masa nungairaktabadagi test tawbada ngarang positive oiba thengnarakibani hairi haina su phungdorakli Atopa Paumana, MLA Zoe Kisan, ZDU the Yaukre, Lakadoriba Taraganito, Suba Manipur State Legislative Assembly, Mikal Naksilakpagalunana, Mikali Iran Kanchilakli, Tangmaban Kendrigi, MLA Kumoksum, Zoe Kisan, Zanatadal, United Ki, Kaisampat, Hodam Masinda, Labour Party, Sig Office, Taramno Okre, Nasimaku Taramno Opagamari, Lenana, MLA case, Zoe Kisan Hakibda, ZDU losing Musingas Yam, Matik Sabada Natana, Tung the Levaki, Makok Tompo Erakpa Yabasini, Party Si, Zad Bizad Kaidaba, Magamaga, Nungsi Sanana, Yengmanga Party ni, Lamda Masida Owan Mama Purapangam Naba Party is the Yawani, Haikensu, Pauks na Fundorakli, Makasa Tarakpoina Topa Paumana. Undemocratic oiba thaudok tholabadi tumina laithokloi lakadoribe assembly election na saruk yagani haidana songthuraklibi intending candidate singna ticket fangaudaba matamda democracy gi wangwada unconstitutional oiba haibadi protest toba social media amadi tuan ba laikai singna pamdaba thaudok thawandana ba intending candidate amadi political party da thabak toriba miyai all jiribam united club association gi mekedi gi khalakli wapam singa si jiribam gi babu parada leiba Azuka gi office ta pangthoki ba pawgi mipam amada mutum maipaksana mangang president Azuka na haikibani magna hauju pawbi oina jiribam district ki oina thoning deba thodok thokpa leitri masi jiribam yam amadi intending candidate singi phajaba wakhalun amani asumna makhatana su pamdaba thodok amata thoning de haikhen su pawsna phungdorakli amaramdana mi paibaga loinana mairoi singi thabak tawhauri Sasum COVID-19 gi phiba matam kra fagalaktuna lamdam sida mausagi punsi amada miya mairoi sing magi sinpham amadi class yaunana ba haurure adubo handak numit kharani sida COVID-19 amadi anabu saklon omicron gi leong angakpa phangna hengalakpana maram moiraga mairoi loop ama oina lakadoriba parikha gi matangna council na satuna hanglubada council gi official amadi staff sing mairoi sing gi dama akitu jungbaga loinana thabak ta hauri haina su phungdorakli Makasa tarak po na mas mulusilak po na to papawkrana class 10 11 amadi 12 ki form fill up ki CL ka he na mahiroi singnagi lauribasi khudak tagi lep kadabani desam class 10 11 amadi 12 ki form fill up ki CL ka he na mahiroi singnagi lauribasi khudak tagi lep kadabani amadi lauksin kibasing handok kadabani haina Democratic Student Alliance of Manipur desam ki Secretary Education and Academic Affairs Head Office na khangalakli desam ki sirolamada senmilon gi phibam phataba lairaba state ama oiriba Manipur COVID-19 laina laisat asi lakpadagi ka hena imung singna awaba mayoknaringai sera asida educational institution singa authority singna class 10 11 amadi 12 ki lawfam thokpa form fill up ki phi dagi ka hena lawnabagi notice thoktuna school class 12 hangba college singna lakhotna rakpa asina miyamdi kokta khut hamnare Boss him na thokpa makhoi notification gi matung inadi class 10 gi form fill up ki senpam asi examination fee da lupa sa lising amaga summary mark sheet fee da lupa summary amadi center fee da lupa satrukpuna lupa lising ani ka summary ni adobo school khrar da di ka hena form fill up ki senpam lokshili basi khudak ta lepaga lonena lokshilam basing handokata bani so hairi Atai di school singna kathok pagalone na makoin adumak tawzaga bani hari adu mahiroi sankhara dari ka hina lokshili basi khudak ta lepiyu lokshilam lairabasu handok piyu class 12 ki oina yengluba matamda su kosem gi thokpa fee rate di form gi lupa samag yankai examination fee gi lupa lising amaga samri original mark sheet fee lupa samri center fee da lupa sawaga yankai puna lising ani ga sawa masida practical subject ahum loba mahiroi sing hapsin bata arabadi lupa lising ahum ga saniga yankai mari lobu oiragana lising ahum ga sawani
अदुबु स्कूल अमदी क्लास 11 12 यावबा एडेड कॉलेज सिंह लुपा लिसिंग मरीगी मथक्ता लिसिंग मंगा फावबा यौरीबसी मरम चादे खुदक्तगी लेपियो लौसिनखिबसिंग हंदोकदबनी सरकारगी महैलोइसंग खरदसु देशामद वकत लाकपदगी देशामना महैलोइसंग अदुना फॉर्म फिलअप की दमक थोकिबा नोटिस येंगबा मतमदा सेल लौफम थोकपदगी का हेना दुमक लौई मसी महैरोइ अखोइगी दमक्तदि यामना लेबक थीबा मने मसीसु खुदक्ता लेपगा लोइनना लौसिलम सिनफम हंदोकदबनी हाइनसु फोंदोरखली लुशिलपोइना तो पाउ खरा नमो WhatsApp की ग्रुप एडमिन सिंगना ग्रुप के मैसेज काथत पंगमबगी फीचर अथुबदा फंगलगनी हौजिकी मतमना मियामना ख्वाइदगी पामना सिजनरिबा सोशल मीडिया प्लेटफॉर्म अमा ओइरिबा WhatsApp की ग्रुप सिंगदा एडमिन ओइरिबा मियोइसिंगना पीबा कुदोंचाबा अमा ओइना ग्रुप अमागी पामदबा मैसेज सिंग काथतपा ngambagi फीचर अमा हापसिलकदौरी मसिना मैसेजिंग एप्स असिगी ग्रुप अमगी एडमिन सिंगना ग्रुप अदुगा सनादबा मैसेज सिंग अमदी चैट सिंग अदु कनामता उद्रिङैदा कक्थतपा ngambagi शक्ति अदु पीरी WhatsApp फीचर ट्रैकर ना शेयर तौरकपा सिगी मतुंगिना ग्रुप एडमिन अमना मैसेज अमा कक्पा मतमदा this was deleted by admin haina group adu thokani hari masina group adu gi members sing the message adu karamba admin na kakpano haina khangdokpada mateng pangani haire nesu pausina su phongdorakli losilakpoina topa maruiba paukrana KCP MJC na miye uhum board kamari leinaba thabak amata tawbu yaroi haina lauthorakli aina thingraba manipur gi laholup ama oiriba kanglaipa communist party military joint committee gi secretary publicity na press da tholak pasirol amagi matungina Tongbram Robindro Singha MLA Thanga Kendra Zadumani Singha intending candidate Kurai Kendra amadi Rameshwar Singha intending candidate Pasoi Kendra hairiba mi ahumasi election ga mari lenaba thaba amata tawu yaro hairi Sirol asina hai mathakta pankriba mi ahumasi KCP MGC na matam supigi oina election board ga mari lenaba thabak thorom amata tawu yaro haina athingba thamle hairiba mi ahumasi gi active workers singna makhoidigi lapna lebiyu kariguma phatanungda thooningda thaudok tholak patarabadi masa masana daita pugudabani haina su khangalakli Sirol asina makha taribadi laklib January 13 phawgi manungda party na hairiba mi ahumasi board ga mari leinara thingmagi maram mayamna khangalakani hairi hanisu pausna phongdorakli Atopa paw manamo BJP digi Resign Toukhre Andhra Kendra gi BJP gi intending candidate oiramba L Sanjoy BJP digi Resign Toukhre Sanjoy masamang na sahi tawba resignation paper adu BJP Manipur Pradesh ki President Esarda Devida ngasi pisin kibani ma ki sirol aduda mahak BJP gi primary membership digi resign tawre ma ki resignation asi president na ayaba PBU haibo wafam su palli ma resign tawba matamda BJP Manipur Pradesh ki mekedi gi mangonda issue toramba BJP gi I card su loina ki haidene su phungdorakli losilakpoina topa paw khrana ngasi state si goiriba COVID-19 update ma'am na thamjaramge ngasi goiriba positivity rate si 19.1 ni positivity rate ti kharmak haigalakpa uri aduga punna miyoi sahumgo humfugo manga ngasi nona COVID-19 na positive oiraga aduga ngasi apunba COVID test tokhiba miyoi masing sina kharkhak haitharak miyoi lising amaga samapanga taraga manga test tokhi miyoi ani na COVID-19 na positive obe lakhi de hari ngasi COVID-19 na positive oiba thengnarakhraba miyoi sahumgo humfugo manga asi Bisnupur gi kunga taruk Sandil gi manga Susampur gi kunga taret Imphal East gi Maudra taret Imphal West gi samaga nifuga manga Jeribam digi ama Kaksing digi taraga humdoi Kamjong digi ama Kangpokpi digi manga None digi ama Senapati digi mari Tamengnung digi taruk Tengnopal digi manga Thawbal digi kunga manga amasung ukhul digi mari ni Laikhidraba miyoi ani esna aman Imphal East digi masum amana ukhul dagi ne hainisu claim tawri aduga hausikoi di mem pauk matang sa lusinjarage amasum pathok su gi sur gi plan ki bakya yarog su mem ngak pi gani matam gi ba maru bi i pauk sing su mem da lep leitana channel sigi me ke digi su mem da update pi jarake hainsu thamjari aduga hausikoi di mem kainarsi and thank you